ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯏꯊꯟꯗ ꯑꯣꯏꯅ ꯆꯥꯖꯔꯦ. ꯅꯍꯥꯟꯈꯩ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯃꯨꯗ꯭ꯔꯦ. ꯑꯗꯨꯗꯨꯅ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯒꯦ. ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯃꯌꯥꯝ. ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ. ꯃꯈꯣꯡ ꯃꯐꯥꯏꯒꯟ ꯌꯥꯎꯔꯦ, ꯑꯗꯨꯗꯒꯤ ꯃꯔꯤꯟꯅꯦ, ꯀꯂꯦꯖꯥꯅꯦ, ꯃꯀꯟꯅꯦ, ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯌꯥꯎꯔꯦ, ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯑꯃ ꯌꯥꯎꯔꯦ, ꯇꯅꯧ ꯃꯥꯟꯕꯤ ꯌꯥꯎꯔꯦ ꯀꯣꯟꯅꯕ. 이거만 좀 나오겠는데? ꯀꯥꯂꯦꯖꯥꯅꯦ, ꯃꯀꯟꯅꯦ, ꯃꯔꯤꯟꯅꯦ, ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯤꯗꯤ ꯍꯥꯎꯋꯦ. ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ. ꯌꯥꯝꯅ ꯍꯥꯎꯋꯦꯀꯣ ꯁꯤꯗꯤ, ꯃꯐꯥꯏꯒꯟꯁꯤꯗꯤ.
hai cái nóng qua đi sao tôi Fare di me audio ti si sa lo slamni lo selaji itu juga materi bisa dalam kena aja ya fare